ꯄꯥꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯕ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕ ꯃꯁꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯃꯩꯇꯩ ꯗꯨꯞ ꯁꯥꯕ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯉꯁꯤ ꯍꯥꯏꯗꯣꯛꯈꯤꯕ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝꯗ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯩꯔꯣꯏꯗꯨꯅꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯆꯒꯗꯧꯔꯤꯕ ꯑꯗꯨꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯥꯏꯗꯣꯛꯈꯤꯕ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗ ꯂꯧꯔꯛꯂꯕ ꯋꯥꯔꯦꯞꯐꯝ ꯂꯤꯗꯤꯌꯥ ꯂꯧꯈꯠꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯂꯤꯗꯤꯌꯥ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ 12 ꯑꯦꯛꯖꯥꯝꯁꯤꯗ ꯑꯩꯈꯣꯏ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯕ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯂꯤꯗꯤꯌꯥ ꯉꯁꯤꯁꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕꯤꯔꯤ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯉꯦ ꯉꯥ ꯊꯣꯡꯉꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯁꯨ ꯉꯥ ꯊꯣꯡꯗꯣꯏꯔꯥ ꯈꯪꯗ꯭ꯔꯤ ꯍꯣꯔꯦꯟꯒꯤ ꯌꯥꯝ ꯍꯔꯥꯎꯏꯀꯣ ꯑꯗꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯁꯦ ꯇꯥꯕ ꯃꯇꯝꯗ ꯂꯤꯗꯤꯌꯥꯗ ꯁꯣꯏꯅꯗꯤ ꯍꯔꯥꯎꯕꯤꯔꯝꯒꯅꯤ ꯏꯁꯥꯅ ꯊꯝꯈꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯌꯧꯋꯦꯅ ꯂꯧꯕ꯭ꯔꯥ ꯀꯩ ꯍꯣꯏ ꯁꯕꯖꯦꯛ ꯈꯔꯗꯤ ꯌꯧꯋꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯕꯖꯦꯛ ꯈꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯀꯔꯤ ꯀꯔꯤ ꯁꯕꯖꯦꯛꯅꯣ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯒꯤ ꯋꯥꯠꯍꯧꯔꯤꯁꯦ ꯏꯀꯣ ꯑꯃꯗꯤ ꯏꯪꯂꯤꯁꯁꯦ ꯑꯩꯅ 95 ꯑꯗꯨꯃꯥꯏꯅ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ 90 ꯈꯛꯇꯪ ꯐꯪꯉꯦ ꯑꯗꯨꯗꯤ ꯁꯕꯖꯦꯛꯁꯦ ꯁꯕꯖꯦꯛ 5 ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯕꯖꯦꯛ ꯃꯌꯥꯝ 5ꯁꯤꯗ ꯀꯌꯥꯅꯣ ꯂꯦꯇꯔ ꯃꯥꯔꯛ ꯆꯠꯂꯤꯁꯤꯡꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯁ꯭ꯀꯣꯔꯗꯨ ꯈꯤꯇꯪ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ ꯏꯪꯂꯤꯁꯇ 90 ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯗ 93 ꯑꯦꯀꯥꯎꯟꯇꯦꯟꯁꯤꯗ 97 ꯕꯤꯖꯤꯅꯦꯁ ꯁ꯭ꯇꯗꯤꯁꯇ 93 ꯑꯃꯗꯤ ꯏꯀꯣꯗ 90 ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯁꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯁꯨꯝꯕꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯁꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯡ ꯍꯥꯏꯅ ꯈꯪꯅꯔꯤꯁꯤꯡꯁꯦ ꯁꯣꯝꯅ ꯌꯥꯝꯅ ꯆꯠꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯨ ꯑꯣꯏꯕ ꯂꯤꯗꯤꯌꯥꯅ ꯀꯔꯤꯒꯤꯅꯣ ꯀꯃꯔꯁꯀꯤ ꯁ꯭ꯇ꯭ꯔꯤꯝꯁꯤꯗ ꯂꯥꯏꯟꯗꯨꯒ ꯈꯣꯡꯅ ꯇꯥꯡꯁꯤꯜꯂꯀꯥꯟꯗ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗ ꯆꯠꯀꯅꯤ ꯀꯥꯏꯅ ꯈꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯑꯌꯥꯝꯕ ꯕꯤꯖꯤꯅꯦꯁꯇꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯥꯝꯅ ꯂꯩꯈꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯈꯟꯖꯔꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯃꯔꯁꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯃꯔꯁꯀꯤ ꯁꯕꯖꯦꯛꯁꯤ ꯌꯥꯝ ꯆꯥꯅꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩ ꯀꯃꯔꯁꯁꯦ ꯂꯧꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯃꯔꯁꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯁꯨ ꯃꯥꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯌꯥꯝ ꯅꯦꯝꯅ ꯊꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯟꯗꯛꯁꯨ ꯑꯣꯟꯂꯤ 500 and above ꯁ꯭ꯇꯨꯗꯦꯟꯠꯁ ꯈꯛꯇꯪ ꯊꯥꯈꯤꯕꯅꯦꯕ ꯑꯇꯩ ꯁꯕꯖꯦꯛꯀ ꯌꯦꯡꯅꯔꯨꯕꯗ ꯌꯥꯝ ꯊꯤꯅ ꯍꯟꯊꯅ ꯊꯝꯃꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯀꯃꯔꯁ ꯁ꯭ꯇꯨꯗꯦꯟꯠꯅꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ 10ꯗ ꯃꯥꯔꯛ ꯅꯦꯝꯃꯟꯗꯅ ꯇꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯂꯧꯔꯛꯄꯅꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅꯁꯨ ꯂꯧꯕꯤꯌꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯅ ꯂꯧꯔꯛꯈꯤꯕꯅꯤꯅ ꯏꯁꯥꯗ ꯄ꯭ꯔꯥꯎꯗꯅꯦꯁ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯤꯗꯤꯌꯥꯒꯤ ꯀꯃꯔꯁꯀꯤ ꯂꯥꯏꯟꯁꯤ ꯆꯠꯂꯛꯑꯀꯥꯟꯗ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗ ꯆꯠꯂꯛꯑꯀꯥꯟꯗ ꯏꯁꯥꯅ ꯑꯣꯏꯕꯤꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯃꯗꯨ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯤꯗꯤꯌꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯗꯨ ꯀꯠꯊꯣꯛꯇꯨꯅ ꯊꯕꯛꯁꯦ ꯇꯧꯒꯦꯅ ꯀꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯕꯤꯖꯤꯅꯦꯁꯁꯦ ꯄꯥꯝꯖꯔꯒ ꯁꯨꯃꯥꯏꯅ ꯀꯃꯔꯁꯇ ꯆꯪꯉꯛꯈꯤꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯀꯃꯔꯁꯁꯦ ꯂꯧꯔꯒ ꯈꯪꯉꯕ ꯃꯇꯨꯡꯗꯗꯤ ꯑꯦꯀꯥꯎꯟꯇꯤꯡꯒꯤ ꯂꯥꯏꯟꯗꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯥꯟꯅꯕ ꯑꯣꯏꯕ ꯑꯗꯨꯅ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯀꯦ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯃꯛ ꯏꯁꯥꯅ ꯄꯥꯝꯃꯤ ꯄꯥꯟꯗꯝꯗꯣ ꯐꯪꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯨ ꯄꯤꯔꯤꯕꯁꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯌꯥꯝ ꯄꯤꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕꯒꯤ ꯑꯗꯨꯒ ꯍꯣꯏ ꯃꯍꯩꯔꯣꯏ ꯈꯛꯇꯪ ꯄꯤꯗꯦ ꯃꯤꯌꯥꯝꯗ ꯂꯣꯏ ꯄꯤ ꯇꯧꯕꯇꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯈꯤ ꯃꯗꯨꯏꯗꯨꯗ ꯉꯁꯤ ꯂꯤꯗꯤꯌꯥꯅ ꯉꯁꯤꯒꯤ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯊꯦꯡꯅꯈꯤꯕ ꯃꯗꯨꯅ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯦꯡꯅꯈꯤ ꯈꯤꯇ ꯊꯝꯕꯤꯌꯨ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯗ ꯑꯦꯐꯦꯛ ꯌꯥꯝꯅ ꯇꯧꯈꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯗꯕꯁꯦ ꯑꯗꯨꯒ ꯃꯔꯛꯇ ꯅꯦꯠ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯇꯣꯞꯄ ꯅꯣꯂꯦꯖ ꯇꯥꯟꯒꯗꯧꯕꯁꯤꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯈꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯗꯨꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯐꯦꯛ ꯇꯧꯋꯦꯗꯤ ꯍꯥꯏꯖꯅꯤꯡꯗꯦ ꯂꯤꯗꯤꯌꯥꯒꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯤꯗꯤꯌꯥꯁꯤ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯒꯥꯏꯗꯤ ꯃꯁꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯆꯠꯊꯒꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯒꯤ ꯂꯝꯁꯤꯗ ꯑꯗꯨꯝ ꯁꯤꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯠꯅꯕ ꯑꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯔꯨꯝꯗ ꯆꯠꯂꯒꯦ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯄꯦꯔꯦꯟꯁꯇ ꯄꯤꯖꯅꯤꯡꯉꯤ ꯃꯈꯣꯏꯅ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯁꯤ ꯌꯧꯕ ꯉꯝꯖꯔꯣꯏ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯇꯤꯖꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯁꯤꯡ ꯃꯈꯣꯏꯗ ꯄꯤꯖꯅꯤꯡꯉꯤ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯝ ꯍꯪꯕꯤꯔꯛꯈꯤ ꯑꯩꯅ ꯍꯪꯉꯨꯗꯕ ꯇꯥꯔꯒꯁꯨ ꯂꯤꯗꯤꯌꯥ ꯅꯪ ꯀꯔꯤ ꯈꯪꯗꯕ ꯂꯩꯔꯤꯅ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯦ ꯑꯃꯗꯤ ꯁꯥꯔ ꯗꯦꯕꯀꯤꯁꯣꯔ ꯑꯃꯗꯤ ꯁꯥꯔ ꯁꯨꯔꯖ ꯃꯈꯣꯏꯗꯁꯨ ꯄꯤꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯐ꯭ꯔꯦꯟꯁ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕ ꯐ꯭ꯔꯦꯟꯁꯤꯡꯗꯁꯨ ꯄꯤꯖꯅꯤꯡꯉꯤ ꯂꯤꯗꯤꯌꯥꯅ ꯉꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯣꯡꯆꯠꯁꯦ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯗꯨ ꯄꯥꯏ
ꯑꯗꯒꯤ ꯑꯩꯗꯤ ꯑꯍꯤꯡꯗꯒꯤ ꯍꯧꯒꯠꯂꯒ ꯄꯥꯏ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯩꯅꯣꯁꯤ ꯃꯥꯟꯅꯗꯕꯀꯣ ꯂꯤꯗꯤꯌꯥꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯁꯦ ꯑꯦꯛꯖꯦꯛ ꯇꯥꯏꯝꯗꯤ ꯊꯝꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯃꯤꯅꯤꯠ 30ꯗꯪ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯄꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯨꯝꯕ ꯆꯠꯂꯒꯗꯤ ꯋꯥꯕꯅꯤꯅ ꯄꯥꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯛꯁꯤꯃꯝ ꯇꯥꯏꯝ ꯄꯤꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯟꯁꯤꯁꯦ ꯑꯁꯤ ꯇꯧꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯇꯝ ꯍꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯍꯣꯜꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯀꯥꯎꯟꯇꯦꯟꯁꯤꯗ ꯑꯗꯨꯝ ꯍꯣꯠꯂ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯑꯣꯏꯕ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯃꯥꯏꯅ ꯂꯤꯗꯤꯌꯥꯗꯧꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟꯒꯨꯝꯕ ꯇꯥꯔꯀꯥꯟꯗ ꯃꯗꯨ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯗꯨ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯈꯤꯗ ꯁꯨꯝꯕ ꯃꯌꯥꯝ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯐꯪꯂꯤꯕ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯀꯔꯤ ꯄꯥꯎꯖꯦꯜꯒ ꯄꯤꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯨ ꯐꯪꯏ ꯀꯥꯏꯅ ꯈꯜꯂꯤ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯄꯥꯟꯗꯝꯁꯦ ꯐꯪꯈꯤꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯆꯠꯂꯨꯔꯒ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯗ ꯄꯣꯖꯤꯁꯟ ꯇꯥꯏ ꯍꯥꯏꯔꯒꯁꯨ ꯀ꯭ꯂꯥꯁ 1 ꯄ꯭ꯔꯦꯞꯇꯒꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯌꯥꯠꯊꯣꯛꯄꯤꯔ ꯊꯝꯕ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯩꯒꯤ ꯇꯦꯂꯦꯟꯇ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯃꯅꯨꯡꯗ ꯂꯩꯖꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯗꯣꯏꯅꯦ ꯑꯁꯤꯗ ꯆꯥꯅꯔꯛꯇꯕꯗꯒꯤ ꯐꯪꯗꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯆꯥꯅꯕ ꯑꯩꯒꯤ ꯄꯥꯝꯖꯕ ꯒꯣꯜꯗꯨꯃꯗꯤ ꯊꯝꯃꯒ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯒꯤ ꯇꯨꯒꯤ ꯒꯣꯜꯗꯨꯃ ꯐꯪꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯤꯗꯤꯌꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯅꯕꯀꯣ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯁꯦ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯔꯣꯏ ꯀꯥꯏꯅ ꯈꯟꯕꯒꯤ ꯀꯩꯅꯣꯝꯃ ꯃꯔꯨꯑꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯂꯩꯔꯛꯄ ꯏꯚꯟ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗꯁꯨ ꯂꯩꯔꯛꯄ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄ ꯀꯥꯟꯁꯤꯗ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯀꯥꯟꯅꯕ ꯄꯤ ꯑꯗꯨꯒ ꯍꯣꯏ ꯍꯦꯟꯅ ꯃꯗꯨꯒꯤ ꯃꯥꯅ ꯄꯥꯝꯃꯤꯕ ꯑꯦꯆꯤꯞꯃꯦꯟ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯍꯦꯟꯕ ꯇꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯇ꯭ꯌꯨꯁꯟꯒꯤ ꯑꯗꯨꯒ ꯀꯣꯆꯤꯡꯒꯤ ꯗꯔꯀꯥꯔ ꯑꯗꯨꯃꯛ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯁꯤꯗ ꯂꯤꯗꯤꯌꯥꯅ ꯀꯔꯝꯍꯥꯏꯅ ꯂꯧꯏ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯁꯦ ꯑꯐꯕ ꯁꯥꯏꯠꯁꯨ ꯂꯩ ꯐꯠꯇꯕ ꯁꯥꯏꯠꯁꯨ ꯂꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯁꯨ ꯌꯥꯝ ꯐꯠꯇꯕꯅꯤꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯗꯕ ꯃꯇꯝꯁꯨ ꯂꯩ ꯑꯗꯨꯅ ꯁꯦꯂꯦꯕꯁ ꯂꯣꯏꯁꯟꯕ ꯉꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯇ꯭ꯌꯨꯁꯟꯗ ꯑꯩꯒꯤ ꯑꯣꯖꯥꯁꯤꯅ ꯄꯔꯁꯅꯦꯜꯂꯤ ꯇꯥꯛꯂꯛꯄꯁꯦ ꯑꯁꯤꯒꯤ ꯒꯥꯏꯗꯦꯟꯁꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯖꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃꯨꯛ ꯔꯤꯚꯤꯖꯟ ꯑꯃꯨꯛ ꯑꯗꯩ ꯕꯦꯠꯁ ꯅꯥꯏꯅ ꯁꯨꯃꯥꯏꯅ ꯅꯣꯡꯃꯗ ꯁꯕꯖꯦꯛ 4ꯒ ꯁꯨꯃꯥꯏꯅ ꯇ꯭ꯌꯨꯁꯟ ꯆꯠꯈꯠꯂꯛꯄ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯋꯥꯕꯅꯤꯅ ꯄꯔꯁꯅꯦꯜ ꯇꯥꯏꯝꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚꯂꯤ ꯑꯦꯐꯦꯛ ꯇꯧꯋꯤ ꯑꯗꯨꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯃꯗꯤ ꯀꯥꯟꯅꯗꯕꯁꯨ ꯂꯩ ꯑꯗꯨꯅ ꯑꯐꯕꯁꯤꯡ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯁꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯂꯤꯗꯤꯌꯥꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯊꯩꯗꯣꯔꯛꯑꯀꯥꯟꯗ ꯂꯤꯗꯤꯌꯥꯒꯤ ꯌꯥꯝꯅ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯐꯖꯕ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤ ꯈꯔ ꯊꯩꯗꯣꯔꯛꯑꯀꯥꯟꯗ ꯂꯤꯗꯤꯌꯥꯒꯤ ꯐꯦꯃꯤꯂꯤꯔꯣꯝꯗ ꯂꯥꯛꯁꯤꯀꯣ ꯂꯤꯗꯤꯌꯥꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯏꯁꯥꯒꯤ ꯁ꯭ꯀꯨꯂꯤꯡꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡ ꯋꯥꯔꯦꯄꯝ ꯃꯦꯗꯥꯄꯇꯤ ꯗꯦꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯅ ꯋꯥꯔꯦꯄꯝ ꯎꯄꯦꯟꯗ꯭ꯔꯣ ꯁꯤꯡ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ 2 ꯈꯛꯇꯅꯦ ꯑꯩꯒꯤ ꯏꯕꯨꯡ ꯑꯃꯒ ꯃꯥꯒꯤ ꯃꯤꯡꯅ ꯋꯥꯔꯦꯄꯝ ꯂꯤꯡꯗꯣ ꯁꯤꯡ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯗꯨꯛ ꯁꯥꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ ꯄ꯭ꯔꯤ ꯅꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 2 ꯐꯥꯎꯁꯦ ꯀꯦꯊꯣꯂꯤꯛ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦ ꯀ꯭ꯂꯥꯁ 3ꯁꯤꯃ ꯗꯣꯟ ꯕꯣꯁꯀꯣꯗ ꯇꯝꯃꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 4ꯗꯩꯅ 10 ꯐꯥꯎꯁꯦ ꯍꯦꯔꯤꯇꯦꯖꯇ ꯇꯝꯃꯛꯑꯦ ꯑꯗꯨꯒ 10ꯗꯒꯤ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯤ.ꯖꯤ. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ 11-12 ꯇꯝꯖꯔꯛꯑꯦ ꯂꯤꯗꯤꯌꯥꯅ ꯉꯁꯤꯒꯤ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯀꯥꯟꯗ ꯑꯩꯅ ꯃꯍꯩꯔꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯅ ꯐꯕ ꯃꯥꯏꯀꯩꯔꯣꯝ ꯄꯨꯅꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯕꯤꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯍꯩꯔꯣꯏ ꯑꯃꯅ ꯁꯤ ꯐꯥꯎꯕ ꯍꯣꯠꯅꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯀꯥꯏꯅ ꯂꯤꯗꯤꯌꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯤꯕꯗꯣ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯥꯟꯖꯥ ꯆꯥꯗꯕ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯕ ꯃꯇꯝꯁꯤꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯀꯥꯎꯗꯅ ꯑꯗꯨꯝ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯐꯦꯂꯤꯌꯔ ꯑꯣꯏꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯤꯅ ꯍꯦꯟꯅ ꯅꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯆꯤꯚꯔꯗꯒꯤꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯦꯀꯥꯗꯃꯤꯛ ꯐꯦꯂꯤꯌꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯐꯦꯂꯤꯌꯔ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯕꯁꯤ ꯑꯗꯨꯝ ꯄꯦꯔꯦꯟꯁ ꯑꯌꯥꯝꯕꯁꯨ ꯑꯗꯨꯝ ꯇꯧꯋꯤ ꯁꯣꯁꯥꯏꯇꯤꯅꯁꯨ ꯇꯧꯋꯤ ꯑꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯦꯀꯥꯗꯃꯤꯛꯀꯤ ꯐꯦꯂꯤꯌꯔ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯂꯥꯏꯐꯀꯤ ꯐꯦꯂꯤꯌꯔꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯒꯣꯜ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯏꯁꯥꯒꯤ ꯒꯣꯜꯗꯨꯗ ꯐꯣꯀꯁ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ